Isinau mayam koi ningtam yawol lan mi hairiba Facebook page asidagi yam pukning nungsiba yam khantaningai oiba wafam kharadang thagalaiko mayam si amtang paminaji irang si mayam loina tanaramani adubu eikhoigi aso apan asi ana yawi taramni film lila tauraga harauba phongdok piriba eikhoigini hybada kanamta leitraba manipurda ana hairei hairibu wafamji eikoi hanna khantaningai oiba amadi pungning yam nungsiningai oiba wafamni ko chinausing makoina akhoi damakta eikhoigi ikhunai ipurup asibu singnareiba kaya asibu ngakthoknabagi damakta sahi lisang sina sahi lising manga henbagi puwari leiraba iramdam masigi ngamkhai ngaknabagi damakta makoina narak mongsong urak warakta sabam thapam khangdana yeknabasing aduga lanthenghnaba aso apan asi ana mayamam yawba aduga eikhoina somda isai tauba film kapa tauraga koining ba langning ba satpa nongmai makon kitang tadaba matamda irang loigrabdongna khanba aduga machi dadi koigi hauksi ga ju tawen tai hairi bajingje ekoi makna mijeng changba ngamdrabasu koi ireiba ki damakta nena thokpi reiba sinau kaya singsina asigumba koigi yamauna ba haibtare hujejik leiriba akoigi situation jiga yamauna ba thabak tawriba sinau singsida akanba mijeng ongtangdi changbi wa haina koi request tawjari